Loyalam E-PAO tabi bakutima po hitram susmitana namitangi po pizari aham dapat headline. Former CM N Virengi audio tapping adu samjin sajinba amasung edit tawraba report ni haina SC na phongdokhrei. Moreh amasung Ccpurga Tainabada jaga singda Leiriba Kuki Lalhouba Singgi Mathakta Operation Chathanaba military Junta gi anaba company hangdokhrei. Mizoram da Myanmar National ani yauna miyoi mari dagi lupa crore nifumanga henbagi yamlaba drug sing MANT na phakhrei. Pausano na pijari. Former CM N Virengi audio tapping adu samjin sajinba amasung edit tawraba report ni haina SC na phongdorakli. Manipuri thokliba kanglupki irang asi hanagi former Chief Minister N Virena insili haiba audio tapping conversation adu modified tamper amasung edit tawraba report amani audio tapping adu da yauriba former Chief Minister N Virengi khonjal amasung former CM asigi masamaki voice asi changdamnabada scientifically oina chana de haina Supreme Court ki maiketigi former CM asigi matakta case file tawrakiba Kuki Organization for Human Rights Trust ki maikeda khangankrei organization asigi maiketigi English ngani kolumdogi me ahumdagi thoklakiba irang asi former CM N Virena insili haina telephonic conversation amagi audio tapping amaga mari lenana Supreme Court ta petition file tawrakiba adugi matangda ngasi apex court asigi Justice Sanjay Kumar na luchingba bench amada hearing chathaki hearing aduda Justice Sanjay Kumar gi maiketigi audio tapping adu Gujarat ki Gandhinagar da leba National Forensic Science University da thaduna test tawkiba adugi confidential report aba court room da puthoki report adugi matung ina former CM N Virengi mathakta siriba audio tap adu modified tamper amasung edit tawraba tapping ni former CM gi voice ani adu compare tawbada scientifically oina chana de haina khanganki Moreh amasung Ccpurga Tainabada jaga singda Leiriba Kuki Lalhouba Singgi Mathakta Operation Chathanaba military Junta gi anaba company hangdokhrei. Myanmar ga Tainaba India gi Moreh amasung Ccpurga gi area singda Leiriba military Junta gi Mathakta Lalhouba Kuki khulai paiba singi Mathakta Operation Chathanaba tamu mayada military Junta gi anaba company camp ama hangdokhrei. Masiga loinena ngarang Myanmar gi capital city Oiriba Naypyidaw da Republic of the Union of Myanmar gi National Defense and Security Council gi mifam pangtoktuna military Junta gi Mathakta Lalhouba pro democracy rebel singi surrender dawnaba akanba warning tawkhrei. Paugi source amana hairibana tamu mayada military Junta gi nauna hangdokiba company camp aduda tank amasung armed troop kaya deploy tawba horei. Junta gi force singi makedegi India gi Ccpurga amasung Moreh galonaba Myanmar gi area da Leiriba pro democracy rebel singi mathakta akanba military operation Chathanaba amasung ahenba force kaya thazinaba sem sabagi thawong kaya kana chathari hari maru oina hariba jaga sing asida military Junta gi mathakta Lalhouba PDF yauna Kuki khulai paiba kaya leiribani haina su phongdorakli. Mizoram da Myanmar National ani yauna miyoi mari dagi lupa crore nifumanga henbagi yamlaba drug sing MANT na phare. Mizoram da Myanmar refugees sing changjafam pirubadagi drug makol oiraklei haukiba pung kunmari asigi manungda Mizoram gi Excise and Narcotics Department na Myanmar National ani yauna miyoi mari dagi market lupa crore nifumanga gi value oigadaba yamlaba addict oigadaba methamphetamine kg 15 phare hari Official gi pau amana haribana Mizoram Excise and Narcotics Department na akhanaba pau ama phangmadagi Myanmar ga lonariba New Champhai region da Operation Chathanaba drug lalonba Myanmar National ani methamphetamine kg 10 gram amaga konana phagatki farba miyoi ani adudi Zamsian Manga chahini fumatoi amasung Ronald Riana chahi kuntaru kawi makoi animak Myanmar gi Sagang division dagini Mizoram Excise and Narcotics Department gi atopa team amanasu Champhai town area manaktagi yamna chingnaningai oiba mongda lakiba gari ama khamduna check tawkhibada methamphetamine tablet kg 5 gram 13 ga konana phagat pangamki farba miyoi ani adudi Southern Assam gi Karimganj district gi Sahanur along chahi kuntaruk amasung Tripura gi Sefa Hizal district gi Sonamura subdivision gi manung chanba Wagi Maradagini miyoi ani asina Assam gi registration number oiba car ayam amada yamlaba drug sing adu puraga chalambadagi phagat pangamkibani hari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Security force na Ccpurga cadre mapan yamlaba khulaiga konana phare
Haukiba pung kunmari asigi manungda security force na akhanaba intelligence ki pau phangmadagi tongan mafamsingda thiba humagi tabak Chathanabada KCP ki cadre mapan yamnaba khutlai ka konana phagale hari police ki pau na haribana ngarang kakching police station gi manung chanba kakching lamdongda operation Chathanabada KCP taibangan ba group ki cadre ama mobile phone ani ga konana faraba miyu adugi mamingna maisnam langamba maitei jahi kunmari kawi surgery kombi police station gi manung chanba langobi maya lekai degini Thobal district ki Khongjom police station gi manung chanba Khongjom bazar dagi KCP taibangan ba group ki miyoi ahum farai farba miyoi sing adudi kombi tera khongdagi hizam ngamba maitei allies angamba jahi kuntra Imphal gi Pukhaut Naharuk dagi Nongthongbam Amuzau jahi kunmari amasung Bisnupur district ki Wangu parking dagi Kiyam Rajesh allies meira jahi nifu matoi kawi atopa active member amasu Porai Romba Khonang khongdagi farai mamingna Kangbam Goro allies ulen jahi nifu manga kawi yangang popi ngamu khong litan makhong dagini farba miyoi sing asi miyam dagi nam haduna sel khabi ki thabak ta chenei hai khaiba sing asina haidorak padugi matung inna KCP taibangan ba group ki amlaba khutlai kaya langthaba khunau gi chingkhong dagi fagat pangam khrei fagalaba khutlai sing adudi magazine konana trainer 3 rifle ama repeater ahum shotgun ahum ATMK I grenade ahum detonator manga 12 bore cartridge Kuntra demand letter Yankhaini Thoi trainer Trigi Maru Manga Yauna Atay Potlam Kaya recover Tokray. Haukiba Tang Amada KCP PWC gi cadre ani Imphal police station gi manung chanba waheng bam lekai digi fare farba miyosing adude Lilong Zawok Mairel Khudagi MD Islamuddin Jahi Kuntra Homdoi amasung Lilong Taren Makhongdagi Syed Zakir Hussain Kawi miyosing asi government office sing amasung dukan sing da sel gi demand tawbada chenaba miyosing ni hari Transgender activist Malem Thongam Patna City Church ta miyamna taramna okhrei Haukiba October anidagi cycling for Manipur peace habitim da Manipuri ki Delhi da cycle da khongsalakkiba transgender socialist activist Malem Thongam gi khongchat ngarang November anida tha am mapung phak khibaga loinana Bihar gi Patna City da thunglakhrei loinana miyamna Patna City da taramna opagi thoram ama pangthokhrei Mahaki Khongchat asigi numit kumapani subada Bihar gi Patna da thonglakhibaga district asigi Khangal town da leba DZVTQ community shelter home amana Mahaput taram okhi loinana thangza numit November anida Patna city church da Mahaput taram okhi church ki maikedi su Manipur da peace hanjilakna bahona bada isorgi mafam da su thongna birakhi hari MU gi VC lawtho u haiba demand yauna governor da memorandum pisimba lakpada security force ka KSA gi thomi singa mukna khrei Manipur University ki Vice Chancellor lawtho u haiba yauna tongan ba University asigi Chathanaba sing Lushinaba gi demanda KSA na Manipur governor unaba lakpada security force na thingwadagi chawna mukna bathokhrei ngasi nungtil Kanglaipak Student Association KSA gi thomi singna Ras Bhavan tamna Kaisampat Junction romdagi lakpada security force na Didyapa chuthekta leiba DIPR office yorapada athingwa thamkhibani hanadagi loop asina jangsin duna lakpa khongjangi makha chatharakpa oina ngasi governor unabat lakhiba khongjang aduga mari lenena KSA gi president Sukham Vidyanandana phongdokibada Manipur University gi Leiriba egg roll status sing amatanga na chatabana maram oiduna lamdam asigi achauba asakaya thamliba university asi mapu pandabugum leire miyoi kharana gengumna apam bata tawduna lerakpa university asi A grade leramdagi B grade ta hantharak lagani habigi mi paiba chawna leire masi pumnamak hozik VC oriba professor N Lokendruna niti niyam amata ngaktana apam bata tawduna lerakpadagi ni haina maral sikhi Minute nifu manga khaktamak sangba Imphal Guwahati gi ticket mamalna Delhi yongna paibagi mamaldagi hele haina pirena phangdorakli Manipur gi hozik oriba tangdu leita da phibam amasung highway singi thingjinduna leibana maram oiraga Imphal dagi chathok chasen tawnabagi pambai asi aeroplane ori Masigi khudong chaba loduna airline singna khubak mayada sagun tawduna leire haina hanagi chief minister N Virena phangdorakli Mahaki account da thakalakiba post amada hai chahi ani makhairom suraklaba Manipur gi wathok asina maram oiraga nongthakki lambida chathok chasen tawbagi maru oiba pambai oiri airline singna masigi khudong chaba lori minute nifu manga khaktamak changba Imphal Guwahati paibagi aeroplane ticket mamalna pung ahum hena changba Imphal Delhi paibagi aeroplane atong mandagi heli masima khwaidagi chumdaba amasung yaba ngamloidaba amani civil air aviation minister Ram Mohan Naidu Kinzapurna Hiram asida khudakta miyeng changbinabasu demand tawrakli Manipur miyamgi yenglaga Imphal dagi paigadaba airlines singi
atongmal amuk hanna semdok sajinba mathau tai haiki hauzik oriba phibam asidi passenger singi khubak mayadigi sagun tawbani atopa chathok chasingi pambai leitraba miyamge asikumba phibam asida khudong chaba lawre airline singna miyamda chathariba thawung asi khudakta lepkadabani hainasu mahaki post aduda makhatana phongdorakli Kangpokpigi Songlung Village da Popi Pambi Yanthakrai Security Force nangarang Kangpokpi District ki Kangpokpi Police Station gi manung chana laiba Songlung Village amasung masiga lona batta Leiriba Langzol amasung Wangfong area da lam ekar kuntra da tharamba yamlaba Popi sing yanthatuna manghankrai Police ki pauna haribana operation aduda security force ki team aduna Popi thabagi thabak tawbada Chathanaba farm herd ahum fertilizer bag ahum amasung thum bag ani manganta hankrai loinana mafam adudagi mai chaklaba Maruti Gypsy gari ani recover tawkrai security force ki maikadigi state asida naha singbu drug ki khayatagi kanaba amadi ain kaina Popi thariba singi mathakta leptana operation ki thabak asi haujiksu leptana chathari hari Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Arobada maruba paw amuka na pizari former CM N Viren ye audio tapping adu semjin sajinba amasung edit tawraba report ni haina SC na phongdorakli Moreh amasung Ccpurga Tainabada jaga singda Leiriba Kuki Lalhouba Singgi Mathakta Operation Chathanaba military junta gi anoba company hangdokrai Mizoram da Myanmar National ani yauna miyoi mari degi lupa crore ni fumanga henbagi yamlaba drug sing MAND na phare Matang asida Loyalam E-PAO na namitangi pau bibil lezare tabiri ba khudima po amuka hina kurumjari